Ahamuktada, Mamutaram Noxeri, Royal Channel Sinagasi Tagat Sagadriba, Videosi, Akwigi Lumdom, Quick Kanglifak Lumdamasi, Marondom, Maningtamna, Ninko Palaga Lajaram, have Semiano, Likangar Bungatani, Aduga, Akwigi Lumdamasi, British Mukada, Bika Polagalam have Semiano Kangare. Aduna, I think a Siloko Saribasi, Akwigi, Kongjong War 1891, the Tokyo Togoksha, Masigi Matunda, Akwigi Manipur Haribalam Damasigi, Kangla, Akwigi Kunung, Oinariba from Sida, British na Sanction Kraba Matunda, Kangla Sida Ohom Kea Malaki. Ohom Malaki was singing a Hana, Larigamutan Zabadigi, Madumayamda, Kamaika Mai Tokibano, have the Mai, and the Kudultam Getojaban Habiti. British na Sanction Kraba Matunda, Akwigi Kanglagi, and the Moroiba life from Kayama, Mokoina Yakai Tingai and Toki. Aduga Akwigi. Kangla Satugai Kiba, Adumo Kayam Yauri, Aduga Yam Maru Mapomoiba, Hogi, Yam like from Moiba from Kayama, Adugum Kayama Tugaiba, Ekaiba Kayamato Yoki. Adugaloin Hoziki Kum, Hogi 1891 Hariba Kum Sida, Hoziki British na Kangla Sanctuary Union Jack Ki Frek Chinkatkiba Kum Masigi Kum 1891 Sida, Hogi Ningtower Bakulasandra Maras Pova. Marxe Loitaki, Adugaloina Napegi, Maruiba, Biti Candidate, Tangal General, Mukoi, Manga Amana, Pasita Hatki. Aduna, Hariba, 1891, as a quick Manipur go in a day, Yamna Livotiva, Yamna, Amamunamit, Amani Haidana Imiana Tamzege, Adugaining a videos in Matin Luxaraga, Mayam Kudul Tamzagado University, Maru Ekrava Kanglagi like from Masida, British Sankshilaga, Ohum Mukeama Toki. Adugi Matani, British na Sankshala Matunda, Kangla, Hana Lajaramba Mahaki. Mapam Karikara Mayamsu Togai, then Sempokton Toxanba, Adu Marueva Lime from the Mukoina Lashanba, Kayam Yauri, Adugum Mayamadu, I am the Kudultam Getojabani, Video Siam in a Siloina, I think a system Zaribasi, I have a young Kang Hayden Semzaba Martina City, I actually like Karagadu Mating Logze, Aduna, Nasiki Video Sina, Kariguma Sobaram, Yargatimiam, Napiu Haidana Hajari, Video Si, being terminus. Kanglaipak Lamdam Asi, Maningtamna, Maromdom, Lajarakibani, Adubu, Ningtau Machin Manau, Nungshinaraktaba, Yingtinaraktuna, Mitopki Mateng Lorubana, Maningtamba, Laipak Asi, Mikha Pon Kibani. Kangla Konunglenda, British Singna, Huran Nalada, Lona Landa Silakpa, Mara Lajadrabanupi Angang Kaya, Minu Si Kangdana, Hat Kiba, Amasung, Yung kay kaya may Tadokiba. Punumak asina maram oiduna. Saheb mga Kangla Utra Mamangda Hatkibani. Saheb mga adu ahing nongyay matung aduayda Saheb Mari Adugaloinana Bengun Kongbanupa Aduga Makoy Mangabu Sangling Bada Sinakibani. Kangla sa ani adugi mamangda Makoy Mangabu Mangakaktuna Hatki. Akak pamakok singadu Maiba anina tinduna takpa mapam Nungoy bida Kom ama Kubom Amarom Luna Tauraga Lalu Sandana Pumjinki Saheb Singh Hat Kebagi I Adu Manakta Lairiba Kangla Sa Ani Adugi Machinda Taishin Kibani Asumna Sa Mamangda Angoba Makok Kiengani Haina Matamgi Konglai Puyagi Wafam Adu Jum Kibani Hairiba Togdok Asina Maram Oiraga Kangla Lanfamda Saheb Manga Hat Kebagi Pawasi British Amadi Bharat Langat ki Manakong Hek Yaukibaga Hairiba Saheb Singh Aduna Kari Aramba Tabak Taurubadigi Adugumba Togdok Adu Tokibano Habasi Yangchulubu Togdana Kanglaipak Manipur ki Mathakta Landanabgi Damakta Ingsok 1891 Maski Tarik Kuntraga Mathoida Manipur ki Mathakta British na Lan Taure Haina Lauthoki Kanglaipak Manipur bu Khudum Channabgi Damak April Thada Maikei Ohumdagi Tengol Ohum Haibadi Kohima Romdagi Tengol Ama Silchar Romdagi Tengol Ama Aduga Brahma Romdagi Tengol Ama Tengol Ohum Asina Kanglaipak Manipur Tamna Khongsalaki British Lami Singa Kanglaicha Manipuri Lanmi Singa Maikei Ohumda Akan Balan Tengnaki Brahma Romdagi Lakpa British Tengolga Thawal Athokpamda Songlaki Balanpam Asidi British ki lanmi oina lakhiba Gurkha lanmi masing angakpa phangna yamna sikhi Kanglaicha Manipuri singna mama lepak ningtamba ngaknabgidamak mathwai thaba pamudana mathawna maringjel punamak phudoktuna
साहेबसिंगी लानमीसिंगा यामना कन्ना लांथेंगनखी अदुबु खुलाई मतिक चाना पाइरबा मालेमबु खुदुम चल्लगे हाइदुना लैरिबा मसिंगसु यामलबा ब्रिटिश के मायक्ता कयाम कुइना लेपलुबदि ngamgदगे मतम मदुददि ब्रिटिश के लेबाक्ति नुमित तादे हाइनरिबनी कांगलैपाक मणिपुर माइथीकी कांगलैपाक मणिपुर की कोनुंग ओइरिबा कांगला असि ब्रिटिश के मखुत चंद्रिंगै जुब्राज टिकेंद्रजित्ति ममा लेपाक कांगलैपाक मणिपुरबु अमुक्तंग कनबा ngamब्रा येंगे खनबदगी अरोइबा थौरांग ओइना अरोनबा लंबिदा चिना यौना चलगा चाइनीज सिंगी मतेंग लौदुना कांगलैपाक मणिपुरदगी ब्रिटिश पु तांथोखे खनखी अदुबु महाकपु फाबा ngamba मीदा सेल याम पीगनी हाइबा पाव असि ताबदगी मसागी कानानबत खनबा मियोइ खरना टिकेंद्रजित के लेफम ताकथोखिगदौरे हाइबा पाव असि फंगबदगी जुब्राज टिकेंद्रजित चाइना चटपगी थौरांग थादोक्तुना तंपाक्ता अमुक कुमलखिबनी एप्रिल की तांग कुनगा तरुक की नुमिदांग अदुदा इनिंग थौ इबुंगो कुलचंद्रना कुनुंगलेन कंगला थादोखी तोंगजई मरिलोमदगी लाखिबा ब्रिटिश की सिपाही तेंगोल अमना एप्रिल की तांग कुनगा तरेट की अयुक के पुंग तरेट ताबा मतमदा ख्वाइदगी इहान हाना कंगला मनुंगदा चंकी अदुगा कंगला की कुनुंगलेन कंगलादा यूनियन जैक कोबा ब्रिटिश की फिराल अदु युंकी थौदोक असिबु सैथारोल कुंबाबदा असुमना इरमी मदुदी कुमसक लिसिंग मचनिपान तरागो हुमदोय सजिबु तराग निपान निपानबा निंगथौकाबा नोंगानपा मतुंग पुंग तरेट की मतमदा नोंगचुप लोमदगी तेंगोना कोनुंग चंखिये तारीख कुनगा तरेट था मरी लिसिंग मचनिपान मौद्रागा माथोय कोहिमा अमसुंग तुमुरोमदगी लाकपा तेंगोलसु नुमित अदुगी अयुक पुंग तरा ताबदा कंगलादा थुंगलखी असुमना ब्रिटिश न कंगलादा खुदुम चनख्रबा मतुंगदा कंगलैचा मणिपुरी सिंगना नोंमई अमसुंग थांगसिंग मयुम मयुमदा थंबा यारमदी खुलाई सिंग अदु कंगलादा लरिबा चीफ पॉलिटिकल ऑफिसर नुमित तरेनिगी मनुंगदा पिसिनगदबनी कनागुंबा पिसलक्तबा लैरमलबदी महाक अदु सीबगी नत्रगा लेबाक असिगी वांगबदा लोई थाबगी चेराक पीगनी हाइना एप्रिल की तांग कुनगा मापंदा मणिपुर फील्ड फोर्स की जनरल ऑफिसर कमांडिंग ना याथंगमा लाउथोकी ब्रिटिश सिंगना कंगला खुदुम चंदुना कांगलैपाक मणिपुर लौसिलबा मतुंगदा मखोई मसागी अपाम अनिंगबा थुंगनबगीदमक मसाना सेमजबा चना कांगलोन वायलगी मतुंगिना निंगथौ कुलचंद्रन सिंगबा अंगम अथौ कयाबु चैराक पीदुना कांगलैपाक मणिपुर की वांगमदा लोई थाखी अतोप कया अमबु कैसुम संगदा लैहनखी पुखरबम कजाव मे कुनगा मंगागी अयुक्ता लोइना थंगान जनरल अमसंग जुब्राज टिकेंद्रजितना अगस्त की तांग 13 नुमिदावरम अदुगा चराई थंगालबुना अक्टोबर 13 अयुक्ता फांसी तौदुना हाटखी कांगलैपाक मणिपुर की पुवारीदा थोखिबा मतम पुनमक्ता कांगलैपाक मणिपुरी सिंगी थमोइदा कांगोमदना लेहौरगदबा इंगसोक 1994 अगस्त की तांग 13 अवाबा थौदोक असिबु सैथारोल कुमाबना असुमना पाउदमली मदुदी इंगसोक 1994 थवान था मापन्नी इमसा कैसा नुमित युंगबा मतुंग पुंग तरेता संगाइसेन पाये कान अदुदा सना कैथेल फैदा पुंगदा मनाव इबुंगो कोइरेंग जुब्राज ने कांगबा तोलिना हा मेंजोर ने अनि माबु फांसी तवे ख्रिस्टगी अहानबा सही चादगी पानखिबा नुंगदा लाइरेल पाखंबगी मतमदगी कांगलैपाक मणिपुर की कोनुंग ओइदुना लाखिबा कंगला असि साहेब सिंगना खुदुम चनसिनबगा लोइनना कांगलैपाक असि साहेब सिंगी लोइलम लैपाक अमा ओइखिरमी इंगसोक 1994 एप्रिल की तांग 19 सजिबुगी 19 पानबा निंगथौकाबा नुमित के अयुक्ता ब्रिटिश सिंगना कंगलाबु हेक खुदुम चनखिबगा ख्रिस्टगी अहानबा सही चादगी कांगलैपाक मणिपुर की कुनुंगलेन ओइदुना लाक्लबा लाइफमलेन अमसु ओइरक्लिबा लाइंगाक वायल नाट लाइनिंग अमसुंग हिरम कयागी मयाई कोल मयोल खोइदौ ओइदुना लाक्लबा मफम असिबु लाइबाक असिदा लंदारक्लिबा ब्रिटिश की अपुनबा लामी कांगलोप सिंह अदुगी मकोक थोंबा ब्रिगेडियर जनरल की याथंग सिंह के मनुंगदा
Kangla konungi saruk khara thudi u khairpadagi manghan takhanba yekhai thukai bigi thabak kaya paikhalakhi Bor sahib na ahanbada Kangla da lairiba mama sijigi sangai da changduna leisinki Kangleipak Manipur gi ningthau Bor sahib na oire haina leibak miyam da khanghanki Mathangda Bor sahib na nungchup sanathong lomda mamai onsinduna lairiba Uttarakhanda mahaki khudong chaba yengduna hongjilaktuna leiki Kangla ge makha thangba sanathongda sahib singi nongmai top thampham oisinki Phunjinba tawhaide haibigi thajanabi lairaklaba makhada Chingu khuyum laing thau sana mehigi sayol ama oiriba tauroinai gi pafal lai haina thajanaragliba aruba laifam ama oina launaragliba kanglai ningthorol kayagi ningthau phambal tongpham oirakliba Kangla men laikhul haibadi Kangla men churung hariba mafam adusu mensinki Khangjeng pakhangbagi nungsu phuktoki Kangla gi akoibida lairiba laikai mari haibadi Khurai Wangkai Khwai Yaiskul Mari asibu kaukhatlaga namduna Kangla da thabak suhanki Nungoi bi laifungge manakta horamba tera pambi adu nongmai hidak chanduna kapkhaiki chekpan su thugaiki Uttara mamangda lairiba ningthau Narasingha gi matamda nahonuna sakhiba chekna saba chawraba Kangla sa ani adusu kapkhaiki Chanthong Jirai thong Hogai bi thongsu yakhai thugaiki Kangla manunggi laifam ama oiriba Kekrupat ki sarukta chut sahebna Bangla sajinduna laisinki Bir Tikendrajit amasung Thanga General bu phasi tawduna hatkraba matung tha ahum longge manungda minu thongdagina thangmaiban phawba koliba ngamkhai manung asida khunda laitaduna lairamba imung punamak tanthoki minu thongdagi hawduna saheb singi sifai mayam laifam ohenki Ingchok lising mga chanipan maudragani thoy January tangkon wakchangi kumathoi ni panba yumsake sanumit nambul mapal kaisam thong da leiba churchan bu anobo konung da kokhatki Kangla da konung oihan khidre anobo konung da churchan bu mamungtig oina lepak asiki ningthau oihan khraba matungda Kangla men phambal tongpham da saba Kangla sang adu sidokhi mitei singi asengba aruba laifam ama oiriba nungjeng machasu Punjinki Kangla manungda leiba maru oiba laifam kaya sang kaya khudam oina wango lairembi gi laifam nungoi bigi laifam Kangla men laikhul koloi leimagi laifam laing thau pagan bagi laifam punamak asi temkhaiki ahallup sanglen amasung wayel chairap sangsu temthokpada yauki Maitei singi thadoknaba yadraba aruba lai ama oiriba laining thau sana megi laifamda sifai laifam oisinki Manipuri Hindu Goria Vaishnav Singhi khwaidagi luna ningjariba Sri Govinda ji gi sarik achauba du sahib singi pungja yeinaba kangsi oina sijinaki laisang asida kuplamba tabopi chana mapak amasung laisang asigi laimai da tharamba Joypur gi nung mapak mayamadu loktolaga ingchol singama chanipan maudraga taret hiangai gi kumathoi ni panba ningthokaba numitta nilam tauki nilam aduda Babu Ramlal Palna Tabo Pisana amasung nungung mapak punamak nilam oki ngasi kaisampat thongda lairiba Ramlal Pal gi laisangda kupliba Tabo Pisana mapak amasung laisangi leimaida thariba nungung mapak sing asi sahib singdagi nilamda okhoba aduni haina lairik kayada ibirami asumna parliamentary democracy gi horfamni haina chawthokchariba Malemgi oina chawkhatlaba phurup amani haina khanariba sahib sing aduna Christigi ahanba sahi sadigi hauna Kangleipak Manipur gi laifamlen amasung kununglen oirakliba Kangla da leiba Puwari Laingak Nat amasung laining oiba phura dalan sing sangsing laisang sing amasung laifam singbu sathina yekhai thukaiki manghan takhanki sahib singna loksindringai matamgi oiba Kangla gi sakfam adu aikhoina Hanjin hanba pamnabadi sahib singna punjin khiba amasung yekhai thugai khiba mafam laifam chekpal phura dalan singba adu amuk hanna hanigi mawong matauda amukka hena phajahanduna semjin sajinba amasung semgat sagatba aikhoina changi channel asina ngase thagatsariba video asi adungai matam amada thokhiba kaungamdraba thaudok amana ngasi Kangleipak asi mikha ponduna mathang lakhibani Hariba wari asi
channel asina larik ama thengnajabadagi larik adugi mating longjarga miyamda khudol tawjabani tungda hawrakleba naharol singna matam amada Britishna kanglaipak lamdam asida karamna khudum chankhibano karamna changaktuna karamna loilam laingak sandokkhibano habadu tungda hawrakleba naharol sing asina channel asigi video asi yengbiraga irai laina khangnabidamakta video asi semjabani video asibu yengbiribo khwai purumangna channel asina ngasi semjariba video asida asoiba aranba ahenba awatpa yauragadi miyamna ngakpiyu haidan haijari video asibu meng tabibigidamukta hainingai leitana thagatpa phungdoksari kanglaipa imana yaifare